ꯉꯁꯤꯗꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯈꯣꯠꯄ ꯊꯣꯏꯗꯣꯛꯅ ꯇꯧꯖꯗ꯭ꯔꯦ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯆꯦꯜꯂꯨꯔꯒ ꯋꯦꯗꯔꯒꯤ ꯀꯟꯗꯤꯁꯟꯁꯦ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯉꯥꯜ Good morning, everyone, and welcome. Weather condition. Morning, everyone, my lovely friends and subscribers. Thank you for coming. Like then. Sila mi pusanay. Sila khongkut khoi nanthokpa tekpa leibado. Dugi sambamdo sila. Welcome to Herok Laired. Sige ngaka. Sila. Dumayam sum khongkut nanthokkiba. Ergasu sum mafamdo mayamna sum hangakko hujingmaktasu ahal amna hangbirekko. Sumba ama ꯂꯩꯌꯦꯅ ꯁꯨꯝ ꯍꯥꯏꯖꯕꯒꯤ ꯋꯥꯈꯛꯇꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯕ ꯃꯐꯝ ꯃꯥꯒꯤ ꯆꯥꯅꯕ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯣ ꯁꯣꯝꯂꯣꯝꯒꯤ ꯃꯥꯏꯀꯩꯗ ꯁꯨꯝ ꯂꯥꯛꯄꯤꯕ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯩꯕꯒꯤꯗ ꯇꯥꯛꯆꯕꯅꯤ ꯅꯦꯠ ꯌꯥꯕ꯭ꯔꯣ ꯕ꯭ꯔꯣ ꯅꯦꯠꯁꯦ ꯋꯥꯏ ꯐꯥꯏ ꯀꯩꯀꯩ ꯄꯥꯏꯅꯕ ꯈꯣꯠꯄ ꯌꯥꯎꯕ ꯋꯥꯏ ꯐꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯐꯪꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯅꯦꯠꯁꯦ ꯑꯗꯨꯝ ꯁꯝꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯌꯥꯏ ꯄꯤ ꯄꯤ ꯑꯦꯝꯗꯣ ꯅꯠꯇꯦ ꯀꯩꯅꯣꯒꯤꯅꯤ ꯑꯩꯈꯣꯏ ꯋꯥꯏ ꯐꯥꯏ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗꯨꯗꯒꯤ ꯅꯣꯡꯁꯤꯡ ꯇꯥꯔ ꯇꯧꯔꯤꯅ ꯂꯩꯌꯦ Ghost, hello, hi, Tarachari, welcome, and thank you for coming. Timber, hi, hello, thank you for coming.
ꯂꯝꯄꯥꯛꯁꯦ ꯅꯥꯄꯤ ꯅꯣꯡ ꯇꯥꯔꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯐꯖꯔꯦ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯣꯏꯕꯅꯤꯅꯀꯣ ꯒꯥꯔꯤꯁꯦ ꯂꯝꯕꯤ ꯑꯇꯣꯞꯄ ꯂꯝꯕꯤꯁꯤꯒ ꯁꯤꯁꯤꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯁꯦ ꯑꯣꯏꯌꯦꯕ ꯑꯗꯨꯗꯨꯅ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟꯁꯦ ꯑꯣꯏꯕꯅꯤꯅ ꯂꯝꯄꯥꯛꯁꯦ ꯁꯣꯝ ꯅꯥꯀꯟꯁꯤꯅ ꯑꯃꯨꯛ ꯒꯥꯔꯤ ꯆꯪꯗꯕꯒꯤ ꯅꯥꯄꯤꯁꯤꯅ ꯐꯖꯅ ꯍꯧꯕ ꯑꯗꯨꯒ ꯃꯇꯥꯏ ꯃꯇꯥꯏ ꯊꯪꯕꯁꯤꯡꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯅꯗꯦ ꯀꯅꯥꯝ ꯂꯥꯛꯇꯦ ꯁꯤꯂꯤꯌꯥꯒ ꯂꯥꯛꯇꯦ ꯀꯨꯏꯔꯦ ꯃꯣꯏ ꯂꯥꯛꯇꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯅꯣꯡ ꯏꯁꯤꯡ ꯀꯩꯀꯥ ꯇꯥꯕ ꯈꯣꯠꯇꯅ ꯀꯩꯀꯩ ꯇꯧꯗꯅ ꯈꯔꯕꯨꯗꯤ ꯂꯦꯞꯆꯔꯨꯏꯀꯣ ꯅꯦꯠꯁꯨ ꯑꯃꯨꯛ ꯌꯥꯈꯤꯗ꯭ꯔꯦꯗꯅ ꯀꯨꯏꯔꯦ ꯃꯣꯏ ꯂꯥꯛꯈꯤꯗꯕ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯊꯕꯛ ꯆꯤꯟꯅꯕꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩ ꯂꯩꯕ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯒꯗ꯭ꯔꯥ ꯑꯁꯤꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯁꯤꯒꯤ ꯃꯊꯛꯁꯦ ꯁꯤꯁꯦ ꯀꯩꯅꯣ ꯊꯥꯔꯦ ꯅꯥꯄꯤ ꯑꯃꯣꯟꯕꯗꯣ ꯑꯗꯨ ꯊꯥꯏ Tipolo. Tipolo. Hi, good morning. Thank you for coming and welcome. ꯁꯪꯒꯗ꯭ꯔ ꯅꯥꯄꯤꯁꯦ ꯑꯩꯈꯣꯏ ꯅꯥꯄꯤꯁꯤꯗ ꯐꯖꯅ ꯑꯩꯅ ꯍꯦꯛ ꯁꯨꯝ ꯎꯠꯆꯕꯗꯣ ꯑꯗꯨꯃꯛꯇꯤ ꯁꯪꯇ꯭ꯔꯤꯛ ꯁꯪꯉꯕꯅꯦ ꯅꯥꯄꯤꯁꯦ ꯐꯖꯔꯦ ꯃꯇꯥꯏ ꯃꯇꯥꯏꯗꯁꯨ ꯒꯥꯔꯤ ꯑꯗꯨꯒꯤ ꯁꯤꯗꯒꯤ ꯒꯥꯔꯤꯁꯦ ꯂꯥꯛꯑꯦꯗꯅ ꯇꯧꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯁꯤꯂꯦꯛꯁꯦ ꯑꯗꯨꯝ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯑꯣꯏꯕ ꯁꯣꯝꯗꯁꯨ ꯆꯠꯂꯦ ꯑꯗꯨꯕꯨ ꯁꯤꯗꯁꯨ ꯁꯝꯕꯟ ꯊꯤꯡꯈ꯭ꯔꯦ ꯁꯝꯕꯟ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯨ ꯊꯤꯡꯉꯤꯁꯤ ꯊꯤꯡꯉꯤꯅꯤꯅ ꯁꯣꯝꯗ ꯆꯠꯄ ꯈꯔ ꯋꯥꯠꯂꯦ ꯑꯗꯨꯒ ꯁꯣꯝꯗꯤ ꯌꯥꯝ ꯇꯣꯏꯅ ꯆꯠꯂꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯈꯔꯗꯤꯗꯣ ꯁꯤ ꯀꯣꯛꯂꯤꯁꯦ ꯍꯛꯆꯥꯡ ꯐꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜꯅꯤ ꯃꯌꯥꯝꯗ ꯄꯤꯖꯕ ꯑꯗꯨꯒꯨꯝꯕ ꯈꯔꯒꯤ ꯂꯥꯏꯞꯅꯤ ꯃꯌꯥꯝ ꯂꯥꯛꯄꯤꯕ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯊꯦꯡꯛ ꯌꯨ ꯑꯦꯚ꯭ꯔꯤꯋꯥꯟ XRP ꯇꯔꯅꯦꯜ ꯄ꯭ꯂꯁ ꯌꯥꯕ꯭ꯔꯣ ꯑꯗꯨ ꯇꯧꯔꯗꯤ ꯅꯦꯠ ꯌꯥꯕꯅꯦꯕꯀꯣ XRP ꯄ꯭ꯂꯁ ꯑꯩ ꯃꯁꯤꯁꯦ ꯑꯃꯗꯤ ꯊꯣꯏꯗꯣꯛꯅ ꯅꯣꯂꯦꯖ ꯑꯣꯏꯖꯗ꯭ꯔꯦ ꯂꯨꯋꯥꯡ ꯑꯩ ꯁꯤꯁꯦ ꯑꯃꯗꯤ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯂꯨꯋꯥꯡꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯋꯥꯏꯐꯥꯏꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗ ꯐꯪꯉꯦ ꯑꯗꯨꯒ ꯁꯨꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯇꯣꯞꯄ ꯆꯤꯡꯕ ꯍꯥꯏꯗꯤ ꯇꯥꯏꯅꯕꯗ ꯂꯩꯕ ꯑꯗꯨꯃꯥꯏꯅꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯑꯣꯜ ꯃꯅꯤꯄꯨꯔ ꯅꯠꯇꯦꯗꯅꯀꯣ ꯅꯦꯠ ꯊꯤꯡꯉꯤꯁꯦ ꯑꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯃꯥꯏꯅ ꯇꯥꯏꯅꯕꯗ ꯂꯩꯕꯈꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯅꯦꯠ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯌꯦꯅ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯃꯐꯝ ꯃꯐꯝ ꯖꯒꯥ ꯈꯔ ꯑꯗꯨꯝ ꯌꯥꯕꯒꯤ ꯖꯒꯥꯁꯨ ꯍꯥꯏꯇꯥꯔꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯥꯏꯅꯐꯝ ꯖꯒꯥ ꯑꯗꯨꯋꯥꯏꯗꯒ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯝꯕꯗ ꯈꯔ ꯌꯥꯕꯖꯥꯠꯅꯤ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ ꯊꯥꯒꯠꯆꯔꯤ ꯉꯔꯥꯡꯁꯨ ꯅꯨꯡꯊꯤꯟꯗꯁꯤꯔꯣ ꯑꯣ XRP ꯄ꯭ꯂꯁ ꯑꯣ ꯑꯩ ꯁꯤꯁꯦ ꯑꯝꯇ ꯍꯣꯔꯦꯟ ꯏꯟꯁꯇꯣꯜ ꯇꯧꯔꯒ ꯑꯝꯇ ꯌꯦꯡꯒꯦ ꯁꯤꯒꯤꯁꯦ ꯕ꯭ꯔꯣ ꯂꯨꯋꯥꯡ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯇꯧꯗꯣꯏꯔꯥ ꯗꯇꯥꯁꯦ ꯃꯥꯅ ꯍꯥꯟꯅ ꯏꯁꯇꯣꯔ ꯇꯧꯔꯒ ꯊꯝꯖꯍꯧꯕ ꯑꯣꯏꯗꯣꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯗꯇꯥꯁꯦ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯗꯣꯏꯔꯣ ꯑꯗꯨꯗꯣ ꯑꯝꯇꯪꯒ ꯍꯥꯏꯕꯤꯌꯨ
ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ XRPꯁꯦ ꯃꯁꯤꯁꯦ ꯍꯥꯏꯗꯤ ꯃꯁꯤꯕꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯗꯇꯥꯁꯦ ꯑꯗꯨꯝ ꯑꯣꯟ ꯇꯧꯕꯒ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯕꯦꯂꯦꯟꯁꯁꯦ ꯑꯗꯨꯝ ꯌꯥꯎꯅꯔꯦꯗꯅꯀꯣ ꯑꯌꯥꯝꯕꯅ ꯍꯥꯞꯅꯩꯁꯦ ꯃꯣꯕꯥꯏꯜ ꯗꯇꯥꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯌꯥꯎꯕꯁꯦ ꯍꯥꯞꯅꯩ ꯑꯌꯥꯝꯕꯅ ꯍꯥꯞꯅꯔꯕꯅꯤꯅ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯕꯦꯂꯦꯟꯁ ꯌꯥꯎꯔꯤꯕ ꯗꯇꯥꯁꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ XRPꯁꯦ ꯁꯤꯁꯦ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯝ ꯄꯥꯏꯕ ꯌꯥꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯏꯐꯥꯏꯒꯨꯝꯕ ꯑꯃ ꯊꯥꯗꯣꯛꯄ ꯃꯐꯝꯗꯒꯤ ꯅꯦꯠꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯇꯣꯔ ꯇꯧꯔꯒ ꯊꯝꯕ ꯌꯥꯗꯣꯏꯔꯥ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯌꯦꯡꯉꯒꯦ ꯑꯩꯁꯨ ꯕ꯭ꯔꯣ ꯐꯣꯟ ꯄꯩꯁꯥ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯗꯗꯤ ꯕꯦꯂꯦꯟꯁ ꯌꯥꯎꯔꯤꯌꯦ ꯐꯣꯟ ꯕꯦꯂꯦꯟꯁ ꯌꯥꯎꯔꯤꯌꯦ ꯐꯣꯟ ꯕꯦꯂꯦꯟꯁ ꯐꯣꯟ ꯕꯦꯂꯦꯟꯁ ꯍꯥꯞꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯕꯦꯂꯦꯟꯁ ꯌꯥꯎꯗꯕ ꯐꯣꯟꯗꯤ ꯀꯃꯥꯏꯅ ꯄꯨ ꯆꯠꯀꯅꯤ ꯁꯨꯃꯥꯏꯅ ꯋꯥꯛꯀꯤꯡ ꯀꯩꯀꯩ ꯆꯦꯟꯕꯗ ꯕꯦꯂꯦꯟꯁ ꯌꯥꯎꯔꯤ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯀꯨꯞꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯒ ꯇꯧ ꯌꯥꯏ ꯑꯗꯣ ꯌꯥꯝ ꯀꯨꯞꯅ ꯈꯪꯗꯕ ꯑꯗꯨꯒꯤꯅꯤꯗ ꯐꯣꯟ ꯕꯦꯂꯦꯟꯁꯇꯤ ꯌꯥꯎꯏ ꯏꯆꯦꯜꯁꯤꯡ ꯅꯦꯠꯁꯦ ꯀꯔꯝ ꯀꯥꯟꯗ ꯌꯥꯔꯛꯇꯣꯏꯅꯣ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯁꯨꯝ ꯏꯟꯇꯔꯅꯦꯠꯇꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯀꯩꯀꯩ ꯁꯨꯝ ꯌꯦꯡꯅꯤꯡꯕ ꯄꯥꯅꯤꯡꯕ ꯁꯨꯝ ꯏ ꯄꯥꯎꯕꯨ ꯑꯣꯏꯔꯣ ꯀꯩꯀꯩ ꯁꯨꯝ ꯅꯦꯠꯇꯒꯤ ꯑꯗꯒꯤ ꯁꯨꯝ ꯈꯪꯗꯕ ꯈꯣꯠꯇꯕ ꯀꯩꯅꯣꯝ ꯂꯩꯕꯗꯣ ꯁꯨꯝ ꯌꯦꯡꯅꯤꯡꯉꯛꯄ ꯌꯥꯎꯋꯦ ꯑꯗꯣ ꯏꯟꯇꯔꯅꯦꯠ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠꯁꯦ ꯌꯥꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯏꯌꯥꯔꯇꯦꯜ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯣ ꯋꯥꯡꯅ ꯍꯥꯏꯐꯦꯠ ꯍꯤꯟꯁ ꯑꯃꯗꯤ ꯇꯥꯛꯄꯤꯔꯝꯃꯦ ꯑꯣ ꯑꯣ ꯖꯤꯑꯣ ꯁꯤꯝꯒꯤꯅꯦ ꯍꯥꯏꯕ ꯑꯣ ꯊꯥꯒꯠꯆꯔꯤ ꯑꯩ ꯖꯤꯑꯣꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯊꯃꯣꯏꯗꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯕꯤꯌꯨ ꯑꯗꯨꯕꯨ ꯈꯪꯗꯦ ꯁꯨꯝ ꯊꯃꯣꯏꯗꯗꯤ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯤꯅ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯊꯣꯛꯄꯗꯤ ꯉꯝꯗꯦ ꯂꯩꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯜꯂꯨꯕꯗ ꯐꯔꯛꯀꯗ꯭ꯔꯥ ꯏꯔꯥꯡꯁꯦ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯈꯔ ꯍꯦꯛ ꯑꯃꯨꯛ ꯅꯦꯝꯃꯣꯏ ꯈꯔ ꯑꯃꯨꯛ ꯍꯦꯛ ꯁꯥꯊꯤ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯍꯦꯟꯅ ꯃꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯕꯤꯔꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯀꯩꯁꯨ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯤꯡꯉꯥꯏꯁꯨ ꯃꯊꯧ ꯇꯥꯗꯦ ꯍꯧꯕ ꯑꯃ ꯌꯥꯎꯔꯦ ꯃꯁꯤ ꯍꯧꯔꯤꯕ ꯄꯣꯠꯁꯦ ꯑꯃꯇꯪ ꯂꯦꯞꯍꯟꯈꯤꯕ ꯃꯇꯝꯗ ꯊꯣꯛꯏꯕ ꯇꯥꯍꯩꯗꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯊꯣꯛꯏꯕꯁꯤꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯃꯁꯤ ꯊꯤꯡꯕ ꯉꯝꯃꯗꯕꯅꯦꯕ ꯍꯧꯔꯛꯄ ꯑꯃ ꯌꯥꯎꯕꯁꯦ ꯃꯁꯤ ꯑꯃꯇꯪ ꯊꯤꯡꯉꯗꯤ ꯃꯁꯤ ꯑꯃꯇꯪ ꯊꯤꯡꯕꯤꯔꯗꯤ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯊꯤꯡꯕꯤꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯂꯩꯕꯤꯔꯤꯕ ꯂꯩꯉꯥꯛꯁꯤꯒꯤ ꯃꯄꯨꯁꯤꯡꯁꯤꯅ
ꯍꯣꯠꯅꯕꯤꯔꯤ, ꯍꯣꯠꯅꯗꯦ ꯍꯥꯏꯕ ꯅꯠꯇꯦ, ꯊꯦꯡꯅꯕ ꯍꯣꯠꯅꯕꯤꯔꯤ, ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯍꯧꯔꯛꯏꯁꯦ, ꯑꯍꯥꯟꯕ ꯅꯠꯇ꯭ꯔꯦ, ꯁꯨꯝ ꯇꯧ ꯂꯩꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ, ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯍꯦꯟꯅ ꯐꯤꯕꯝ ꯂꯨꯁꯜꯂꯛꯄ ꯃꯇꯥꯡ ꯌꯧꯁꯜꯂꯛꯀꯅꯤ, ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ. ꯃꯗꯨꯅ ꯌꯥꯔꯒꯗꯤ ꯍꯧꯔꯛꯄ ꯑꯃ ꯌꯥꯎꯔꯤꯕꯁꯤꯡꯁꯦ ꯃꯁꯤ ꯑꯃꯇꯪ ꯀꯔꯤꯅꯣ ꯇꯧꯕ ꯌꯥꯕ, ꯂꯧꯈꯠꯄ ꯌꯥꯕ ꯑꯦꯛꯁꯟ ꯑꯃꯇꯪ ꯂꯧꯈꯠꯄꯤꯔꯒ ꯍꯧꯔꯛꯄ ꯑꯃ ꯌꯥꯎꯔꯤꯕꯁꯦ ꯃꯁꯤ ꯑꯝꯇ ꯊꯠꯄꯤꯌꯨ, ꯃꯈꯥ ꯇꯥꯅ ꯇꯧꯗꯅꯕꯒꯤ ꯄꯔꯥ ꯑꯃꯇꯪ ꯇꯝꯕꯤꯕꯗꯤ ꯃꯊꯧ ꯇꯥꯔꯦ. ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯇꯕ, ꯑꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯄꯥꯎꯁꯤꯡꯁꯦ ꯑꯗꯨꯝ ꯇꯥꯕꯁꯦ ꯍꯦꯟꯃꯜꯂꯕ꯭ꯔꯅ ꯁꯨꯝ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ. ꯊꯃꯣꯏ ꯁꯣꯛꯄ, ꯅꯨꯡꯉꯥꯏꯇꯕꯁꯦ ꯁꯨꯝ ꯍꯦꯟꯖꯜꯂꯛꯑꯦꯕ. ꯑꯗꯨꯅ ꯂꯦꯞꯄ ꯀꯧꯕ ꯁꯨꯝ ꯁꯤꯁꯤꯅ ꯑꯗꯨꯝ ꯅꯥꯏꯔꯛꯇꯕꯤꯗ ꯃꯈꯥ ꯁꯨꯝ ꯆꯠꯊꯔꯒꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯟꯕ, ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥꯅ ꯁꯨꯝ ꯈꯟꯖꯩ. ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯨꯝꯕ ꯊꯣꯛꯂꯛꯑꯗꯤ ꯍꯦꯟꯅ ꯏꯔꯝꯗꯝꯁꯤꯒꯤ ꯃꯥꯡꯖꯕ, ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯤꯒꯤ ꯑꯆꯧꯕ ꯃꯥꯡꯖꯕ ꯑꯃ ꯑꯣꯏꯒꯅꯤ. ꯃꯗꯨꯅ ꯁꯤꯗꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯇꯥꯔꯦ, ꯁꯤꯗꯤ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯅꯤ, ꯁꯖꯦꯁꯟ ꯄꯤꯖꯕꯅꯤ, ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ. ꯈꯤꯇꯪ ꯀꯟꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃꯇꯪ ꯇꯧꯕꯤꯌꯨ, ꯈꯤꯇꯪ ꯀꯟꯅ ꯂꯥꯛꯁꯟꯕꯤꯌꯨ. ꯍꯧꯔꯛꯏꯕꯁꯤꯡꯁꯦ ꯍꯧꯔꯛꯇꯅꯕꯒꯤ ꯊꯕꯛ ꯑꯃꯇꯪ ꯃꯁꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯧꯔꯛꯇꯅꯕꯒꯤ ꯈꯔ ꯑꯀꯟꯕ ꯑꯦꯛꯁꯟ ꯑꯃꯇ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯦ, ꯃꯁꯤꯁꯦ ꯑꯩ ꯃꯣꯠ ꯐꯣꯡꯗꯣꯛꯆꯕꯅꯤ. ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯖꯒꯦ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯈꯜꯂꯨꯕꯗꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯋꯦ. ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯤꯕꯝꯁꯦ ꯁꯣꯛꯆꯜꯂꯛꯇ꯭ꯔꯤꯉꯩ, ꯍꯦꯟꯅ ꯐꯤꯕꯝꯁꯦ ꯁꯥꯊꯤꯔꯛꯇ꯭ꯔꯤꯉꯩꯗ ꯅꯨꯡꯁꯤꯖꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯃꯤꯁꯤꯡ, ꯂꯩꯉꯥꯛꯁꯤꯕꯨ ꯄꯥꯏꯕꯤꯔꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯈꯤꯇꯪ ꯄꯥꯏꯈꯠꯄꯤꯔꯤꯕ, ꯂꯧꯈꯠꯄꯤꯔꯤꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯔꯒ ꯈꯤꯇꯪꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ, ꯁꯨꯃꯥꯏꯅ ꯃꯤꯒꯤ ꯑꯀꯥꯏꯕ ꯊꯕꯛ, ꯐꯠꯇꯕ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯄꯔꯥ ꯑꯃꯇꯪꯗꯤ ꯇꯝꯕꯤꯕꯗꯤ ꯃꯊꯧ ꯌꯥꯝꯅ ꯇꯥꯔꯦ. ꯍꯦꯟꯅ ꯑꯦꯛꯁꯟꯁꯦ ꯂꯧꯈꯠꯄꯤꯕ ꯃꯊꯧ ꯇꯥꯔꯦ. ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯉꯛꯄ, ꯊꯋꯥꯏ ꯃꯥꯡꯉꯛꯄ ꯍꯥꯏꯕꯁꯦ, ꯁꯤꯒꯤ ꯐꯤꯕꯝ ꯌꯧꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯔꯕ ꯀꯟꯗꯤꯁꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ. ꯈꯪꯗꯦ, ꯁꯨꯝ ꯍꯥꯏꯐꯝ ꯈꯪꯗꯦ, ꯅꯨꯡꯉꯥꯏꯇꯕ ꯌꯥꯝꯅ ꯐꯥꯎꯋꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝꯁꯤꯗ. ꯑꯗꯨ ꯀꯩꯁꯨ ꯑꯩꯈꯣꯏꯅ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄꯗꯨꯗꯤ ꯈꯤꯇꯪ ꯁꯨꯝꯕꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯑꯀꯟꯕ ꯁ꯭ꯇꯦꯞꯇꯣ ꯑꯃꯇꯪꯗꯤ ꯂꯧꯈꯠꯄꯤꯌꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ, ꯍꯥꯏꯖꯔꯤ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ. ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ. ꯈꯨꯗꯤꯡꯃꯛꯄꯨ ꯊꯥꯒꯠꯆꯔꯤ. ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯌꯦꯡꯕꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ. ꯄꯨꯝꯅꯃꯛꯄꯨ ꯊꯃꯣꯏꯗꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯔꯤ. ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯤ. ꯂꯟꯅꯤ. ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯐꯅ ꯄꯨꯟꯅꯁꯨ ꯂꯩꯃꯤꯟꯅꯁꯤ. ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯑꯗꯣꯝꯅ ꯄꯥꯝꯖꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯂꯧꯁꯤꯡ, ꯅꯣꯡꯃꯒꯤ ꯇꯥꯟꯁꯤꯟꯕ ꯂꯦꯞꯄꯤꯒꯅꯨ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯦ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ my lovely viewers and my lovely subscribers, thank you once again. Okay, let's stop for today. Thank you very much. Love you all. See you tomorrow morning. Bye bye.